Kautruk amadi phumlo lonabada leiba labukta belun nama thadarakpada miyamna angakpa oinakhrei. Imphal West District ki manungsanna kautruk amadi phumlo khullani lonabada leiba labukta ngarang numidang pung 8 lom taba matamda kuki militant singna thagalakpa oigani haina chingnaba maibul oina nganba belun nama nongthakta minute khara paiduna leiramlaga laikhada thadarakpadagi matam khara labuk mayaida nganduna leiba matamda miyamna angakpa amadi akiba poknakhre haire. Thawdok adubu houba khunjasingna pauksi asida phongdorokpagi matunginade belun nama thagalaga belun adugi makha thangba sarukta chongangna box oina saraga madugi manungda hand grenade manba amade mai yamna nganba bulb na chingba haplaga thagalakpane. Ahanbada nongthaki sarukta maibul oina paiduna leibada miyamna angakpa pokhe madugi matungda belun adu labuk mayaida taraklaba matung matam khara pungan nganduna leiba ubada khunjasing changsinduna yengnakibani haire. Masigi matungda belun sezinaduna thagalagliba mai yamna nganba box adu Arambai Tengolgi taraga nipan suba unit ki miyoisingni haiba kangbu ama laklaga makha tana yengsinduna kari posakno haibadu khangnaba pukhre haina khunjasingna phongdorokle.